Sandel ki Naga loop sing the UNC ki khongjang sogalakle Naga area da border fencing tawba amadi free movement regime FMR lokthokpa ki mayokta United Naga Council UNC na ngasi ahing nongyai da ki Naga area da threat embargo pot puthok pusin tawba thingbagi khongjang changsingadawriba asida Sandel ki Naga loop sing na mapung phana sawgatkani haide Sandel Naga People's Organization na thadorpu serol amada organization asi yauna Naga tribe ho tramathoi Naga Students Union Sandel Naga Zip Association Sandel Tribe Women Union sing amadi Sandel gi sector unit khudimakna ngasi ahing nongyai dagi changsingadawriba UNC gi threat embargo khongjang asi mapung phana sawgatkani haide Naga gi asengba traditional boundary hana masak khangdoktana Naga area da Indo-Myanmar border fencing tarakpa amadi free movement regime lokthokpa haibasi Naga miyam gi rights identity amasung ipai phuna thambiramba territory da singnarakpani haina su zerols na phongdorakle Naga miyam na ningsingba thoktraba matamdagi ngak senduna lakmiba ipai phuna thambiramba lam cultural heritage amadi Naga miyam gi hak ngaktuna lakliba asibu reflect tawduna threat embargo gi khongjang ase changsenbane Naga miyam gi kholao asibu government na tabidriba phawba khongjang ase Naga taba mafam khudimakta chathakigane khongjang ase damari lenaba stakeholders singna amadi Naga miyam na mapung phana sawgatpiyo haina su CNPO gi zero asna phongdorakle UNC na changsingadawriba matam kaktaba blockade akana mongda condemn tawi haina ZUF na phongdorakre UNC na changsilakliba thabaksing asi sahi kayaki mamangdagi NSNIM na khudombina unglaga chalaiduna lakibane UNC amasung mahaki unit singna Lalong area da khongjang asi changsinbigano karigumba khongjang asi changsilakpa tarbadi madugi mayokta ZUF na lepkani amasung support tawbasing serak phangani haina khangalakre Su agreement yauriba maruaiba wafam sing PIB na lana semdok sadoktuna statement thokle haina Kuki su group na phongdorakre haukiba thasigi marida Ministry of Home Affairs MIC na maruaiba thodang lauduna government amasung Kuki arm group Kuki National Organization KNO United People's Front UPF nakalahungge marakta tripartite talks thaduna khuyekpina kiba tripartite suspension of operation su agreement aduge matang the Press Information Bureau PIB na achumba wafam kya semdok Doktuna statement thokle haina KNO amadi UPF na condemn torakle haina power corridor na report torakle report asigi matungina MIC amadi KNO UPF amasung Kuki Job Council gi marakta wari sanaduna nakal ahong gi marakta yanaduna khuyek pina khiba agreement aduda yauriba maru aba content amata PIB na statement thokliba warol aduda mamita de haina Kuki su group sing na phongdorakle suspension of operation khuyek pina baduda maru aba signatory ama oidiba KNO gi spokesperson Dr. Selen haukip na hai matam sanglabasu suspension of operation su agreement adugi matungina makhata na tripartite talks thaduna laiba asigi leiriba constitution gi makhada political settlement ama purak na bahona gane political settlement hairiba si Kuki zo miyamna demand tawriba union territory gi demand adune hiram asigi matang da tripartite talks tharingai aiba serol oina pisin kibasu lai haina phongdorakle Dr. Selen kibjen gi wafam asiga sapmanana su agreement asigi khuyek pinabada yauriba United People's Front ki spokesperson amasu oiriba Kuki National Front KNF ki secretary Aaron Kibjen na su PIB na su agreement adugi matangda thadorokliba statement adu aran bane su agreement adu da yauriba maru eba content sing adu semdok sadoktuna statement thokpagi damak PIB bu pendaba phongdorakle Aaron Kibjen na hai asuk lukraba sensitive oiba issue sing asibu lana represent tawduna statement thokpagi damak PIB bu condemn tawi Manipur da ingtappa hanjilak nabagi damak makhoi gi maikaidage wari sanaduna political solution purak na bahona gani haina phongdokhiba laite leba asigi leiriba constitution gi makhada political settlement ama purakpa negotiate tawgani haba wafam su agreement aduda mayek sengna yauri haina su phongdorakle mahana makha taraduna su agreement aduda yauriba asumba wafam sing adu PIB na nauna statement thoktuna agreement asigi matangda leiriba confusion sing kokhangani haba gi thajaba thamle haina su mahana makha tarakle PM Modi ki Manipur khongsat ka mari lainana Imphal ki maru eba lambi sing ahin da phawba port hole sing men ba yauna kana semjil haidi Kumja 2023 ki May 3 dagi Manipur da thokliba Iran asigi waroshin purak na ba amadi Manipur da mapan dagi sangsalakuna Manipur da Iran thokhaliba mitop sing khandok na ba awaba tarba Manipur ki miyambu yengsin binana ba Prime Minister Narendra Modi Manipur da lakna ba miyamna lauduna lakwa duke lauzamal mahai oina thasagi tarahumda da Prime Minister Narendra Modi Manipur da lakpa yai haina panariba asiga mari lenana Manipur lengakna Imphal airport dagi hauraga kangla phawbu ke amadi akoiba da leiriba maru eba lambi sing semjin
samjinbagi thabak ahing phawba kana chathari akoibada lairiba lambi sing konong mamang traffic point airport line chingba singi lambi sing khungsat asiga mari leinana samjin sajinbagi thabak chathabaga loinana lambi gi mayada lairiba median singda thariba u pambi singi masa mare kakthatuna taru tananba lambi oina bakana thabak lokhatle masigi mathakta imphal gi akoibda lairiba footbridge sing masu moment sangbagi thabak kana chathari masigi mathakta imphal gi senglaba laifamlen oiriba kangla da su prime minister gi khungsat asiga mari leinana mioi lising taramanga gi mathakta tinba yaba mafam sem sabagi thabak chathabaga loinana kangla gi helipad su yengsinbagi thabak paikhatle nakalamromda prime minister gi manipur khungsat asiga mari leinana sursanpur district headquarter gi public ground so haujik kan samjin sajinbagi thabak chathari hairi Bihar da pangthokpada lebak wathok oikhrabasu Manipur da di kanagadra Election Commission of India na lebak sin bathungna special electoral revision pangthokna ba sem sare hari lebak sin bathungna SIR pangthoklagani haibagi thorang torokpadagi September 10 2025 da ECI na state amasung union territory punamaki CEO singi mifam pangthokna ba thorang tawkhre hari chaliba sahi sigi November 10 da pangthokna ba thorang tawriba Bihar ki legislative assembly gi election mangwainana Election Commission of India ECI state adu dalaiba voters singi manungdagi assemble voters singna kana no amasung kayano aduga simjin sajinba amadi constituency amadagi hena voter oisinba mioi singna kayano haibadu laikhai ta na khandok nabagi damak sathakiba special intensive revision SIR gi matungda lemhauriba leba asigi apunba state kunga nipan amadi union territory nipan gi manungdagi Bihar khaidokhrga lemhauriba singdasu SIR pangthoknaba commission asna sem saba hourakle haidi Border pillar number 73 manaktagi mari yauna UG taruk phare haidi police control room nang asi thorokpa cherolamada Tenopal district ki more PS na koliba songjong khulda leiba border pillar number 73 manaktagi tongan ba UG group ahum gi kadar mari phare haidi security force na phara singdi KSP MFL gi sekmai dagi CS thoiba sahi kon koireng na rusingba UNLF ki nasaudagi pokhambam tondonba amasung PLA gi palel dagi AS thoiba sahi taranipan amasung kaksung YD dagi Lalong Roses sahi kun mathoi ni haide amaromda security force na KSP apunbagi active kadar anisu mayom dagi fare haide faraba singde singjamai PS na koleba Lalong sajing mamang lekai dagi angom selki sahi kuni thoi amasung oinam niranjit Alex ni haide nakalamromda sekmai pangkal tabi dagi khusu khulai sing phagat khre haide ngarang security force na sekmai PS ki manung challiba sekmai pangkal tabi dagi khusu khulai sing recover tawre haide police ki cherola mana haibada khusu khulai sing adude magazine amaga kona na magazine amaga konaba adum oinamak bol yaudaba semtoklaba .303 rifle ama single barrel mari revolver ama magazine amaga konaba .22 gi pistol ama IED ani .303 gi marumanga 7.62 mm gi marumanga bulletproof vest mari nongmai barrel gi marutara pawpheng wireless set ani amasung bag mari ni haire Jharkhand security force ka kapna bada lupa lakh tara gi mana laokhre maoist kadar ama hourakle Jharkhand gi west singbum district security force ka nongmai kapna bada lupa lakh tara gi mana laokhre maoist ama hourakle hari thodo adu ngara ayu twkhre police station ki manung chana leba Bourgeois Hills ta thokibani nongmai kapna bagi thodo adu loirba matung thiba humbagi thabak chathabada sel gi mana lupa lakh tara laokhre CPI maoist self style zonal commander Amit Hansada LS Aptan gi asiba haksang thengnaraki haina Kolhan gi deputy inspector general Anuranjan Kiskota na pau gi agency amaga wari sanabada phongdorakre Narendra Modi na Manipur da pungja khara khaki chatkani hairiba khungsat asi Manipur miyabu ikai khumnadabani haina thamlakle thasi gi tarong doida India gi prime minister Narendra Modi pungja khara gi oina Manipur da laklaba yai haina phongdoknari bo wafam asibu yaningda bo phongdokladuna Manipur thokliba tha kungani pan henjelaklaba irang asi gi saitheng khangliba Manipur gi miyamna karamba matamda prime minister Narendra Modi na Manipur da laktuna Manipur gi irang hakthengna na loisinna bo honagadagi hairaduna khaurang na ngairiba asibu Narendra Modi na Manipur da pungja khara khaki chatkani hairiba khungsat asi Manipur miyabu ikai khumnadabani haina Congress Party ki General Secretary in charge communication Joyram Ramesh na phongdokre wafam asi Joyram Ramesh na mahake official microblogging side X the post tawdura thadorakibani mahana thadorakiba warol aduda lakliba thasigi tarahumda leba asigi prime minister Narendra Modi Manipur da laklaba yai haina mahaki cheer leader singna thorang tawri adubu mahaki khongsat asi somnatangi pung ahum khaki khongsat oigani haidi prime minister Narendra Modi gi hatu ba pungja khara khaki oiba khongsat asida kari asa tawningai leibagi haina su Jairam Ramesh na hanglakle
ꯃꯄꯨꯡ ꯐꯥꯅ ꯊꯣꯡ ꯁꯦꯝ ꯁꯥꯕ ꯑꯃꯗꯤ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯗꯕꯅ ꯊꯣꯡ ꯁꯪꯒꯥꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄꯤꯒꯅꯨ ꯍꯥꯏꯅ ꯊꯝꯂꯛꯂꯦ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯑꯃꯗꯤ ꯆꯨꯝꯂꯥꯡꯒ ꯊꯪꯅꯕ ꯁꯦꯡꯃꯥꯏ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯔꯤꯕ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯣꯡ ꯑꯃꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯄꯠꯃꯔꯠꯅ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯑꯃꯗꯤ ITI ꯀꯛꯆꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯁꯔꯨꯛ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯣꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯂꯣꯏꯁꯤꯟꯕꯤꯗꯕ ꯑꯃꯗꯤ ꯆꯨꯝꯅꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕꯤꯗꯕꯅ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯦ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯁꯤ ꯃꯥꯌꯣꯛꯅꯔꯤꯕꯅ ꯊꯣꯡ ꯁꯪꯒꯥꯕ ꯑꯃꯗꯤ ꯂꯥꯏꯇꯤꯟꯒꯤ ꯊꯧꯔꯝ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯛꯂꯕꯗꯤ ꯊꯣꯡ ꯐꯥꯎꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯨꯅꯤꯄꯣ ꯀꯛꯆꯤꯡ ꯆꯨꯝꯅꯥꯡ ꯂꯩꯀꯥꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯣꯃꯦꯁ ꯅꯥꯎꯔꯦꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯣꯡ ꯑꯁꯤ ꯁꯦꯝ ꯁꯥꯕ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯅꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯌꯣꯠꯀꯤ ꯊꯣꯡ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯅꯠ ꯋꯥꯠꯄ ꯑꯃꯗꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯝꯗꯕꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯤꯌꯥꯝꯗ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯆꯨꯝꯅꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯊꯣꯡ ꯂꯥꯟꯕꯒꯤ ꯖꯦꯔꯣ ꯀꯣꯔꯅꯔ ꯑꯣꯏꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤ ꯌꯥꯔꯒꯗꯤ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠ ꯑꯅꯤꯃꯛꯇ ꯈꯔ ꯄꯥꯛꯊꯣꯛꯄꯤꯕ ꯑꯃꯗꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯔꯦꯂꯤ ꯈꯥꯒꯠꯄ ꯃꯊꯧ ꯇꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯅꯔꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯑꯊꯨꯕ ꯊꯕꯛ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯗꯨꯅ ꯁꯤꯕꯃꯛꯇꯤ ꯌꯥꯎꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯂꯕꯗꯤ ꯀꯅꯥꯅ ꯗꯥꯏꯇ ꯄꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯣꯀꯦꯜ MLA ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯊꯣꯡ ꯑꯁꯤ ꯁꯥꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯃꯛꯀꯤ ꯂꯝ ꯐꯥꯎꯕ ꯂꯩꯉꯥꯛꯇ ꯀꯠꯊꯣꯛꯈꯤꯕꯅꯤ ꯂꯩꯉꯥꯛꯀꯤ ꯂꯨꯄꯥ ꯑꯃꯠꯇ ꯀꯝꯄꯦꯟꯁꯦꯁꯟ ꯂꯧꯈꯤꯕ ꯂꯩꯇꯦ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅꯁꯨ ꯌꯥꯕꯤꯔꯒꯗꯤ ꯍꯧꯖꯤꯛ ꯇꯣꯏꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯂꯅꯥꯏ ꯑꯣꯏꯅ ꯁꯦꯝꯖꯤꯟꯖꯒꯦ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯐꯜ ꯂꯥꯛꯄ ꯃꯇꯝꯗ ꯔꯤꯐꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯀꯣꯜꯀꯇꯥꯗ ꯅꯨꯄꯤ ꯑꯃ ꯃꯌꯨꯝꯗꯒꯤ ꯄꯨꯈ꯭ꯔꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯅꯤꯅ ꯔꯦꯞ ꯇꯧꯕꯤꯔꯝꯂꯦ ꯔꯦꯞ ꯚꯤꯛꯇꯤꯝ ꯑꯃ ꯑꯉꯥꯡ ꯎꯅꯈ꯭ꯔꯦ ꯍꯥꯏꯔꯦ ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯜꯀꯇꯥꯒꯤ ꯍꯔꯤꯗꯦꯄꯨꯔ ꯑꯦꯔꯤꯌꯥꯗꯒꯤ ꯃꯌꯨꯝꯗꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯄꯨꯈ꯭ꯔꯒ ꯔꯦꯞ ꯇꯧꯔꯝꯂꯦ ꯍꯥꯏꯅ ꯉꯔꯥꯡ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯦ ꯑꯃꯔꯣꯝꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯕꯔꯦꯂꯤꯗ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯆꯥ ꯃꯁꯨ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯦꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯁꯨꯗꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯦ ꯀꯣꯜꯀꯇꯥꯒꯤ ꯈꯥ ꯊꯪꯕ ꯁꯤꯇꯤ ꯍꯔꯤꯗꯦꯄꯨꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯥꯂꯥꯟꯆꯥꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯄꯨꯂꯤꯁꯇ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗꯒꯤ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯔꯦꯞ ꯇꯧꯔꯝꯂꯦ ꯍꯥꯏꯅ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯂꯛꯂꯦ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯂꯣꯠꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯊꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤ ꯂꯣꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯟꯗꯟ ꯃꯥꯂꯤꯛ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯑꯃꯗ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯎꯈꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯆꯟꯗꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯗꯤꯕꯥꯟꯁꯨ ꯕꯤꯁ꯭ꯋꯥꯁꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯋꯥꯐꯝꯗ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈ꯭ꯔꯦ ꯑꯣꯜ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯔꯥꯖꯅꯤꯇꯤꯒꯤ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟꯒꯤ ꯊꯕꯛꯇ ꯑꯩꯍꯥꯛ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯃꯍꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯁꯨꯒꯤ ꯃꯇꯥꯡꯗ RPI ꯑꯊꯥꯋꯥꯂꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯒꯤ ꯚꯤꯗꯤꯑꯣ ꯔꯤꯂꯤꯖ ꯑꯃ ꯇꯦꯛ ꯇꯧꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯨꯕꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯔꯥꯖꯅꯤꯇꯤꯒꯤ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟꯒꯤ ꯊꯕꯛꯇ ꯃꯍꯥꯛ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨ ꯑꯣꯜ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯒ ꯂꯨꯆꯤꯡꯕ ꯑꯃꯠꯇ ꯄꯜꯂꯒ ꯍꯨꯟꯈꯤꯕ ꯉꯥꯡꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ ꯃꯍꯦꯁꯣꯔꯅ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏ ꯑꯁꯨꯛ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯔꯥꯖꯅꯤꯇꯤꯒꯤ ꯍꯨꯟꯅꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯊꯕꯛꯅꯤ ꯍꯥꯏꯔꯗꯨꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯔꯤꯂꯤꯖ ꯑꯗꯨ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯅꯤꯡꯊꯤꯅ ꯌꯦꯡꯗꯕꯒꯤ ꯃꯃꯤ ꯇꯥꯏ ꯚꯤꯗꯤꯑꯣ ꯔꯤꯂꯤꯖ ꯑꯗꯨꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯍꯟꯗꯛꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯦꯛꯁꯇꯦꯟ ꯇꯧꯈꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒ ꯀꯟꯇ꯭ꯔꯥꯗꯤꯛꯇꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕꯅꯤ ꯂꯣꯏꯅꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯕꯐꯔ ꯖꯣꯟ ꯂꯩꯈꯤꯅꯤ ꯃꯤꯇꯩ ꯆꯪꯕ ꯌꯥꯔꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯣꯂꯨꯁꯟꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯗꯨꯅ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯗ꯭ꯔꯦ ꯀꯦꯟꯁꯦꯜ ꯇꯧꯒꯗꯕꯅꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯂꯣ ꯅꯠꯇꯦ SCTꯁꯨ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃꯅꯤ ꯔꯨꯜ ꯉꯥꯛꯅ ꯆꯠꯇ꯭ꯔꯕꯗꯤ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯔꯨꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯈꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯀꯦꯟꯁꯦꯜ ꯇꯧꯅꯕ ꯇꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯚꯤꯗꯤꯑꯣ ꯔꯤꯂꯤꯖ ꯑꯗꯨꯗ ꯊꯝꯈꯤꯕꯅꯤ ꯃꯁꯤꯗ ꯄꯥꯔꯇꯤ ꯑꯃꯠꯇꯒꯤ ꯃꯤꯡ ꯄꯟꯈꯤꯕ ꯂꯩꯇꯦ ꯄꯥꯔꯇꯤꯗ ꯌꯥꯎꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯨ ꯑꯇꯝꯅꯅ ꯄꯟꯈꯤꯕꯁꯨ ꯂꯩꯇꯦ ꯁ꯭ꯇꯦꯠꯀꯤ ꯏꯟꯇꯔꯦꯁꯇ ꯔꯨꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯤꯒꯅꯨ ꯄꯨꯟꯁꯤꯜꯂꯒ ꯑꯣꯄꯣꯖ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ
ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯨꯟꯅꯔꯒ ꯌꯦꯛꯅꯕꯅ ꯍꯔꯥꯎꯈꯤꯅꯕ ꯊꯕꯛ ꯇꯧꯕꯤꯒꯅꯣ ꯑꯇꯣꯞꯄꯒꯤꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯠꯃꯤꯟꯅꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯥꯅ ꯌꯥꯎꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯨꯟꯅꯔꯒ ꯂꯩꯔꯤ ꯄꯥꯔꯇꯤꯅ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅꯁꯨ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯍꯟꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯀ ꯇꯧꯅꯔꯤꯕ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯂꯧꯊꯣꯛꯎ ꯍꯥꯏꯕꯗ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯇꯝꯅꯅ ꯁꯥꯎꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯁꯨ ꯂꯧꯊꯣꯛꯎ ꯍꯥꯏꯈꯤꯕ ꯑꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯡ ꯄꯟꯈꯤꯕꯁꯨ ꯂꯩꯇꯦ ꯃꯤꯁꯛꯁꯨ ꯄꯟꯈꯤꯕ ꯂꯩꯇꯦ ꯔꯨꯂꯤꯡꯁꯨ ꯑꯣꯄꯣꯖꯤꯁꯟꯁꯨ ꯄꯨꯟꯁꯤꯜꯂꯒ ꯁꯨ ꯍꯟꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛꯀꯤꯗꯤ ꯍꯥꯏ ꯀꯃꯥꯟ ꯂꯩꯇꯦ ꯍꯥꯏ ꯀꯃꯥꯟ ꯂꯩꯇꯕꯒꯤ RPIꯗ ꯌꯥꯎꯈꯤꯕꯅꯤ ꯗꯦꯜꯂꯤꯗꯒꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯒ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯄꯥꯟꯗ ꯊꯣꯛꯄ ꯋꯥꯊꯣꯛ ꯑꯃꯒꯤ ꯃꯅꯤꯄꯨꯔꯗ ꯔꯦꯂꯤ ꯆꯠꯂꯨ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯂꯩꯇꯦ ꯃꯄꯥꯟꯗ ꯊꯣꯛꯄ ꯋꯥꯊꯣꯛ ꯑꯃꯒꯤꯁꯨ ꯑꯣꯄꯣꯖꯤꯁꯟꯅ ꯃꯇꯦꯡ ꯐꯨꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯒꯁꯨ ꯁꯥꯟꯅꯗ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯔꯦꯂꯤ ꯄ꯭ꯔꯣꯇꯦꯁ ꯆꯥꯎꯅ ꯇꯧꯕ ꯉꯝꯂꯤ ꯑꯗꯨꯅ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯑꯣꯄꯣꯖ ꯆꯥꯎꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯈꯤꯕꯅꯤ ꯔꯨꯂꯤꯡꯗ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯆꯧꯀ꯭ꯔꯤ ꯇꯥꯟꯅꯔꯒ ꯂꯩꯕꯤꯔꯅꯨ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯌꯨ ꯔꯨꯂꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯇꯦ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯀꯦꯟꯁꯦꯜ ꯇꯧꯅꯕ ꯇꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯊꯝꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯔꯒ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯉꯝꯕ ꯊꯕꯛ ꯈꯔ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯛꯄꯅꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯗ ꯂꯦꯞꯄ ꯂꯩꯔꯣꯏ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯏꯔꯩꯕꯥꯛ ꯀꯟꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯇꯦꯡ ꯃꯊꯧ ꯇꯥꯔꯛꯂꯕꯁꯨ ꯂꯧꯔꯛꯄ ꯌꯥꯏ ꯃꯁꯤꯅ ꯑꯩꯅ ꯄꯥꯔꯇꯤ ꯑꯃꯗ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯂꯧꯔꯣꯏꯗꯕꯁꯨ ꯂꯩꯇꯦ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯂꯧꯔꯛꯄ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯂꯦꯞꯁꯤ ꯍꯥꯏꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯄꯦꯛꯀꯤ ꯃꯇꯥꯡꯗ ꯑꯣꯄꯣꯖꯤꯁꯟ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯑꯣꯟꯁꯤꯟꯗꯨꯅ RPI ꯑꯊꯥꯋꯥꯂꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧꯅꯥꯎꯖꯝ ꯃꯍꯦꯁꯣꯔꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯑꯃ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔ MLAꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ MLA ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ Xꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ RPI ꯑꯊꯥꯋꯥꯂꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧꯅꯥꯎꯖꯝ ꯃꯍꯦꯁꯣꯔꯅ ꯁꯨ ꯄꯦꯛꯀꯤ ꯃꯇꯥꯡꯗ ꯀꯪꯒ꯭ꯔꯦꯁꯄꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯅꯕ ꯍꯣꯠꯅꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯍꯧꯖꯤꯛ NDAꯒꯤ ꯑꯦꯂꯥꯏꯟꯁ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯦ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯥꯏ BJPꯅ ꯂꯨꯆꯤꯡꯕ NDA ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯕꯨ ꯁꯧꯒꯠꯂꯤꯕ ꯄꯥꯔꯇꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁꯨ ꯄꯦꯛ ꯇꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯑꯦꯂꯥꯏꯟꯁ ꯑꯁꯤꯅ ꯁꯨ ꯄꯦꯛ ꯆꯍꯤ ꯑꯃ ꯁꯥꯡꯗꯣꯛꯂꯦ ꯃꯁꯤꯃꯛꯅ ꯗꯕꯜ ꯏꯟꯖꯤꯟ ꯒꯚꯔꯟꯃꯦꯟꯠꯅꯤ ꯍꯥꯏꯖꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯔꯩ ꯑꯅꯤ ꯂꯣꯡꯕ ꯊꯧꯑꯣꯡ ꯑꯗꯨ ꯎꯠꯊꯣꯛꯆꯔꯦ ꯍꯥꯏꯔꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯑꯣꯟꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯧꯅꯥꯎꯖꯝ ꯃꯍꯦꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏꯟꯁꯅ ꯁꯨ ꯄꯦꯛ ꯁꯥꯡꯗꯣꯛꯄꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅ ꯈꯪꯒꯗꯕꯅꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯅꯥꯊꯩꯔꯒ ꯀꯪꯒ꯭ꯔꯦꯁꯅ ꯃꯔꯥꯜ ꯁꯤꯕ ꯌꯨꯝꯐꯝ ꯌꯥꯎꯗꯦ ꯑꯃꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯃꯑꯣꯡꯅꯤ ꯍꯥꯏꯅꯁꯨ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ